Iran amadi Israel gi lana se anouba roop amada changkre new escalation Israel na ahan bahit tawkibani Iran da masidagi Iran na halakibani Iran na halakiba se Israel ki oina yamna sokpa panba yaukre masigi matungda amuk Israel na announce tawki makoina new round attack amaga pangthokre haiduna Iran gi oil facilities singdani handak muk tawri se hit tawkre oil facilities kaya lairibani Iran ki amasung oil facilities asimak Iran ki oina backbone ni oil facilities kaya no lairiba makoigi Iran interior Iran shida masiga loira gas fields sing the so hit tawki haina Israel report tori masi hawkiba numidang asiki wari ni anouba war ki face amani hu jathari se as a retaliation Iran ki new missile barrage Israel ki major cities sing the tamladuna tharaki missile kadang pokai ki taki masida jingnadi makoi ki iron dome David sling kai lady se masi sing asina total success oidi hypet amatakre masida point to be noted oise Israel ki kanglup na khalli amuka Iran attack torkani adupu tel abipsida amuka torakadra sini makoi na khalam se next target oigedra adubu tel abipsida phajana thadi tharaki adubu masida oina target torakidre Iran na handak mukti makoi na haifa da oina thajilakpani hairi barrage of missiles sing haifa di almost yamna maikhu ka bagi wani mafam ka toy bagi wani haifa se yamna bera kana dawri mare policy Iran Israel gi mi sing makoi di khanglabani mangjawna na nomana tre nomati makoi sokna soidre habse aduna makoi manung de preparation su launari bani aduga masigi matungda suthanarakpani aduna Sathibu tabani war gi saktamase awaya kumase aduga Iran na Israel the hit tokyo matamda Iran gi public sing harawi chongnari phandari flag hoist tori flag paihili mataw asumna yamandadi makoi gi live yenglaga attack togi pisi yengi aduga harawnari tayamnari mataw asumna Israel na Iran the hit to matamda Israel ke kanglup sing asu harauri mathoi kadari amasung husel khongden chongli falli masini orise asom da war ki market kumbari makoi di war se harauna pradugum type ni Iran na haiki ngasi numidang ki wari aikhoi gi counter attack han ba adudagi 20 times hena kangani haiduna amasung adum namak tor ki hairi Israel na su mathang ni suthari se war rebigi pibam uti haina report se mention tawri civilian si ba hobagi wa hairi asok apandi kongai amani Al Jazeera di iri tit for tat attack asida IT people Iran gi so far hoju pau the siri 20 children yaukre Israel gi mi mari aduga hundreds won oire Israel gi manung da kaya siri ba masigi exact Al Jazeera da mari gaktani iriba masidagi helibra hetrama do hainga maroi US ki president Donald Trump da hai ki yangna Iran nuclear facilities development to bodo to kadabani health oigadabani natradi amuk hena sok na gani war ase adugi phipam ui haidra ki wadi Israel na Iran de attack tawrise Iran gi nuclear facilities asida makoi stop tawduba asi makoi yaning de makoi gi treat ni haduna strike tawbani aduna masi hekta ka maina luini haipo phom asira Putin na Donald Trump ka emergency call ama tawduna wari sana kre war asi gi matang da war asi khamda ba Iran de Israel tawba attack ase acceptable natte haina Putin na haiki logical natte sini adubu Trump ki side tagi war lep na ro haipo jo hydri mark na ofom ase Iran su monga mani makoi su adamant ni aduna tawribi aduni atani haibu walo sini Iran ge mateng gi tamak Muslim nation ama phabuju pau thorakte at the other side US na mateng tawri Israel bu aduka France Germany amadi UK atai nation kharan su manung da mateng pangpi go hai Britain adi phong na haikre makoi gi fighter jet sing Iran na torli attack sing ase that pagi da Middle East changani haiduna aduni UK na tawrise UK gi role ase makoi war ase thatpagi wana te makoi gi fighter jet sing tha tori pa Middle East ki akoi koi ta Israel da tharakpa projectile sing to thatpagi da makta mataw sumna France na sumateng tawni haikre Israel gi da mag UK hamna marwai ni changsi lakli amasung handak Ukraine da tawta su Ukraine gi na mateng pangi masig singa se report sing na hai amorom da Iran gi da makta China na full lep kani hairi haina tari full support to haidra hai basida level ke amwang na makoi na help to tori no khulai pido different ka war the physically yaw to bra for the time being China na mateng pangani di hai batare adu bukari type ki mateng oi tori se modi country Russia ki su same wafam ni Iran ki oina makoi wangang budi tare Iran Israel gi lan asina third world war oi khigadra hai bagi ching the pound pokhal le hai don experts mention tori maram di nation kaya tap na masigi war sida chingsin bahorakle oil ki price tangkhilakle amasung
pochai ki mamal Middle East tagle amasung madugi effect inversely or directly khoi som da lakani asom da sin se change ka main oi haiba da China na Iran ki damak ta full support ni hai ki base lan asida makoi na full support ni hairak pa asidagi US ki Pentagon ki chief aduna hai ki bani hairi makoi na Israel ngak pa ki damak ta makoi ki defense system sing Middle East shift tawragani haiduna Ukraine da fit tawduna thamliba sing adusu yauna maramdi Iran na Middle East lairi pa US ki base sing da taina ga dauri haibse makoi ukre masung Iran ka thangna thangna mafam da missile ka fit tawse makoi ukre masing makoi ki base sing da thom tarak lokari na tawdori se asom da makoi ki base sing da helicopter sing movement da lairi hairi Iran ki projectile sing ngakna bagi damakta Israel da yohan daraba ki damakta masigi tangkak tanja asiwaidani Iran ki damakta China lakbas aduga Russia na su support to silakpa masida open oidraga su manungda moral support amati kuchukulai ding support su support ni masidani super power kanano utnara kadori se China war sida drag to rabayai Russia di masagi ngak chabata leiri hujik si asom the UK Israel ki oina laktore maram di fighter jet sing Israel ngak pagi tharakani haikre UK gi role asibarani Ukraine da tori basida makoi manung di awi hai basida hainarabani amarom dana Iran ki security official na haikre we are ready for prolonged war will increase attack to Israel Palestine Al-Quds Jerusalem karagino masigi tamakta karigi Muslim nations sing Iran ki mateng tawti haibasi Iran ki side ki ningsing lekse hairi aduga Iran halloi hairi Iran hanbaki wafam leite yamna berakana ki phibam da hojik lakli hojik ki oina Iran ki oina Muslim nation amata sangdri mukoi lepidri China Russia na support tawni honing da ki haiba natana amram da Jordan na Israel ki fazana support tawri Jordan na Israel ki support tawri amasung Jordan ki mathak oiraga pairak basing amakoina khami thadli Madubu mathak ta destroy tawi Putin na haikre Trump ta war se thatwai akan ba nang di peace ki damak lakpana tra nang di adugum president ni peace tor kan ha ba dubu nang gi presidency matam chidana hena kwai da ki chop war Middle East helle third world war ki oi khragani adubu Trump na haiki hairi chummi war ki waina chummi war se escalation oire adubu wagi waina tawu phai adubu Iran na yam tough oikre aduna ni oirakli si haipo pom si mention tawi sini So ngasigi anouba pau Iran na Israel da barrage of missile tharki retaliation oina Israel na Tehran da makoi oil facilities gas facilities asi tamlak lakoi matung da hojik state of Hormuz amai me lairi se masi amna important factor moi ni andaki war asigi maram na hairi aduka Iran na makoi ki submarines amati jahaz sing mas Israel da attack to ba asida use to haina sutari